ꯊꯝꯖꯔꯤ SKTV News ꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯦꯔꯤꯅꯥ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯚꯝ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ हाई कमान यानब चलंब पार्टी सिंह तौरंब थबक सिंह मियामना खंगलबनी असिगुंब चांगिन लोइख्रब पार्टी सिंह मियामना परा तंबीब मथौ तारे हाइना महेश्वर थौनाउजमना हाइरे अमसुंग लेंगाक की थबक तौबा अमदी पेंशनर सिंगी DA अमदी DR चाद अहुम हापे हाइरिब ऑर्डर असिदा पेनदबदगी एम्प्लॉई सिंह खोंजंग संगसिनबा सेम साख्रे हौजिक पाउ संदोकन पिजरी मणिपुरदा तुंग कोइना चनगदबा तंगदु लैताबगी फिबम पुरकनब होनबदा मिपुम खुदिंगमकना अचौब थौदांग लौफम थोई हाइना मणिपुरगी गवर्नर अजय कुमार भल्लाना फोंदोक्रे वाफम असि अहानब मणिपुर राइफल्स की परेड ग्राउंड दा पांगथोकिबा मणिपुर पुलिस के चाम कुंथ्रामरी सुबा रेजिंग डे की थौरमदा महाकना फोंदोकिबनी मणिपुर पुलिस की DGP राजीव सिंह याउना अतै मकोक थोंबा ऑफिसर कयाना सरुक यारगा पांगथोकिबा थौरमदुदा गवर्नर अजय कुमार भल्लाना मखाताना हाई कुमजा लिसिंग अनि कुलहुमदोइगी मे अहुमदगी हौरखिबा इरांग अदुदा मणिपुर पुलिसना अचौब थौदांग लौदुना मियामगी पुंसी अमसुंग लंथुम अमदी स्टेट असिगी लॉ एंड ऑर्डर की फिबम ngaknaba angamba thakta honaki haina mahakna मणिपुर पुलिस पु सिंगथाखी लोइनना काउंटर इंसर्जेंसी ऑपरेशन पोपी थाबगी थबक मरु फंगना मुथतना बहोनबदा अमदी मियामगी याइफा थौरांग अमसुंग मॉडर्नाइजेशन गा मरी लेनबा थबक थौरम सिंगदा मणिपुर पुलिस के पर्सनल सिंगना ngasi फाउबा सिंगथानिंगाई ओइबा थौदांग कया लौरगा लाकली हाइनसु गवर्नर अजय कुमार भल्लाना मखाताना थौरमदुदा मणिपुर पुलिस के DGP राजीव सिंह ना फोंदोखिबदा कुमजा लिसिंग अनि कुनुमदोइगी मे अहुमदगी थोरखिबा इरांग असिदा मणिपुर पुलिस के पर्सनल सिंह ना हौखिबा चही अनि असिदा सिंगना बथबक थौरम कया अमा मायोक नरगा लागली अदुमकपु अतोपा सिक्योरिटी फोर्स की मतेंगा लोइनना मथौ ताबा मतमदा मणिपुर पुलिस के पर्सनल सिंह ना अचौब थौदांग कया लौरी हौजिकती स्टेट असि महौसागी फिबम द तपना तपना हंजुलक पहौरे इरांग असिगा मरी लेनना लाखिबा नोंमै सिंह अयाम्बना लौखटपा ngambga loinana nongmai lising ama हुफुतरा निपान रोम सरेंडर तौरकपसु लेरे हाइना DGP राजीव सिंह ना मखाताना फोंदोकी मणिपुर लेंगा की चीफ सेक्रेटरी डॉक्टर पुनीत गोयल सिक्योरिटी एडवाइजर कुलदीप सिंह MLA सिंह अमदी अतै मकोक थोंबा ऑफिशियल कयाना सरुक याखिबा थौरमदुदा गवर्नर अजय कुमार भल्लाना मथौ निथिना पांगथोकपा पुलिस स्टेशन बटालियन अमदी पुलिस पर्सनल सिंह दा तोंगान तोंगान ट्रॉफी सिंह लांथोक्तुना इकाई खुमनबसु उतखी चही असिगी ओइना कांगपोकपी पुलिस स्टेशन ना DGP ट्रॉफी फॉर बेस्ट पुलिस स्टेशन की मना फंगबा ngamke कांगपोकपी डिस्ट्रिक्ट के कांगपोकपी पुलिस स्टेशन ना चही असिगी DGFP मणिपुर ट्रॉफी फॉर दी बेस्ट पुलिस स्टेशन 2025 की मना फंगलकपदा एडिशनल SP LO SL कामखो हाउना नुंगाइब फोंदोरकली महाकना मखा तारदुना हाई ngarang पांगथोखिबा मणिपुर पुलिस के चामा कुंथ्रा मरिरक सुबा मणिपुर पुलिस रेजिंग डे की थौरमदा मणिपुर की DGP ना कांगपोकपी पुलिस स्टेशन के हाउसिक ऑफिसर इन चार्ज ओइरिबा इंस्पेक्टर H गिब्जन ना स्टेशन असिगी थबक थौरम कया अमदी ऑपरेशनल एफिशिएंसी मियामगा लेनरिबा अफबा मरी थमनब होनखिबा थबक थौरम सिंह सखंगबिदुना लेमजनिंगाई ओइरबा अवार्ड से पिरखिबने कांगपोकपी डिस्ट्रिक्ट की सुप्रिंटेंडेंट ऑफ पुलिस की मतेंग मखादा स्टेट ऑफ दी आर्ट सिंथेटिक बैडमिंटन कोर्ट स्टेशन असिदा थमखिबा पुलिस पर्सनल कयागी अनोवा फैसिलिटी पीबा फिट इंडिया मूवमेंट का इरोइनना फिजिकल अमदी मेंटल फिटनेस थमनब होनबा सिंहबु खंगबिबनी अवार्ड असि कांगपोकपी पुलिस टीम न होनजबा अमदी थबकता मथौ निथिना तौबा सिंह थाबिरकपनी मरमदुदा थबक सिंह असि हेना मखाताना हनबा लेतना तौनब फोंदोखी कांगपोकपी डिस्ट्रिक्ट पुलिस ना कथोपगा लोइनना तौखिबा मथौ असिना मणिपुर की मकोक थोंबा पुलिस यूनिट अमा ओइबा ngamlibani हाइखी On the occasion of the 134th Manipur Police Raising Day, I, on behalf of SP Kangpopi, am proud to announce that Kangpopi Police Station has been awarded the DGP Manipur Trophy for the best
Police Station 2025. Along with that, the District Police Kangpopi has inaugurated the state-of-the-art badminton court at Kangpopi Police Station, keeping in mind the physical and mental fitness of the police personnel. And the inauguration was followed by first Kangpopi District Police Badminton Tournament. Lastly, I would like to congratulate all the police officers and as well as the personnel of Kangpopi and urge them to continue the good work. Manipur na India da tinkiba matamdagi ngasi fawada party ki high command na yana ba chatlamba party sing na tauramba thabak sing miyam na khanglabani asigumba changeng loi khraba party sing miyam na para tambiba mathau tare haina RPI athawale Manipur State Committee ki President Maheshwar Thaunauzam na phongdorakle wafam ase palace compound leiba RPI athawale gi women's wing gi ima chama supna nipan taram na opagi thoramda mahak na phongdokibani ima chama supna nipan asigi president gi fam asem jivalata da Kusinakiba Thoram Aduga Mari Lenena, Maheshwar Thaunauzam na Makata na hai, Kumja lising ang machamapan ninfumapanda, Manipur na India da tinkraba matung dagi hauraga, ngasi fawo da lengak pairak kiba party sing, maru ino Congress amasung BJP na mamang tagta Thoram bathabak Thoram sing, miyam na khangna raba ngaktani. Manipur da hausik thokli bairang ngasi su khudakta lakiba isu nate, mamang tagtagi soiraga lakiba kaya adu, ngasi fawo ba semdokta na lerakpadagi, irang ngasi thorakpani, tawroi da bathabak kaya pangthok tuna, Hausik oiriba Manipur gi fiba masi tahallamliba party khudingmak miyamna para tambiba matam oire Congress amasung BJP na Manipur gi thabak ama tawge khalakpada high command gi ayaba ngaiba na maram oiraga pangthokpa ngamde masi tawhalloige hairabadi leiriba achobo party singa sigi marakta Manipur gi damak thabak tawba ngamgadaba regional gi wakhalon chenba party khara thorakpa mathau tai haina mahakna phongdoki Maheshwar Thaunauzam na makata na hai RPI thawalegi ima chama supna nipan haina mingthonduna leiriba nupi singi wingasi achambanate party asi Manipur regional party amo oina sakhang na bukhonabada ima sing asina achobu mateng pangki haina su mahakna makata ke any don haibase isa na regional ohenba haibasidi akhoi regional issue da nainaba state ki maramda nainaba state ki maramda phanaba tawba adugi party duna main party state ki issue da mangjil tharaga high command leitabida changjang kiba matamda kanana no khoi da yet pangam dori base tested mayam se test tawraba mayam se akhoi na para ama tami mathau tae ai party da hunbagi di wari na chade tawrami ba mayam se di pura mess up ne hoji tawrami se hoji nari se laina se hoji shoi bata gidang na ba na teba mamang hatat tagi sum soirak pa huzik sum soiba ani se soimi na bagine ko ji waris akoina haijabadi kaino bargaining power da makoi da full power pi tabida makoi na dictatorship ki type ta tawri base si taholoige haragadi akoi gi oiba regional issue da focus tawba ngamba party khar thorap mathau taeba Finance Department handakta nauna order thoktuna Governor in Council na approve tawkiba lenga ki thabak tawba singi dearness allowance DA amadi pensioner singi dearness relief DR singi oina DA chada ahum hape haina order tholokpa sina lenga ki thabak tawba singda nungai tabak kaya pokhale Maramasina DA chada ahum pirakpa asi yaning de haiduna October 13 ki kuntra fawba lenga ki thabak tawba singna black badge thetpagi khongjang sangsilagani lakliba November 3 dagi matam kakta na lenga ki department khuding makta employees singna pen down strike changsin bada warip na rehaina Manipur Government Service Federation MGSF amadi Manipur State Pensioners Union na phongdorakli Pisum thongda leiba pensioner union gi sanglen da pangthokpa pawgi mifam amada Manipur Government Service Federation gi Vice President Lakshram Sarat na haikibada khanghaudana Finance Department na Governor in Council na dearness allowance DA to State Government Employee and Dearness Relief DR2 pensioner sing 8 pay commission gi implement taunaba ngaiduna leiraba matam asida DA gi 3% hape haina order tholokpa si hakchuna lawi Manipur lengak na MGSF amadi MSPU da hangbiramba tanaramba leite Manipur lengak ki thabak tawriba khudingmak chada ahum pirakpada warauba nungaitaba kayana pikthale Manipur lengak na DA chada ahum pirakpa se lengak ki thabak tawriba khudingmak na yaningde amaromda yumthang nariba Assam da DA chada yankhai manga Mizoram da chada 90 piri madugi mathakta hapagi process fawba lekhrabani
अदुबु मणिपुरदा चादा अहुम खक पीबा हाइबसी यामना लाइबक थीबनी मरम अदुना स्टेट असिगे एम्प्लॉई सिंगी खनबिदुना सेंट्रल लेंगाकना चटनरिबा चादा यांखै निपानदगी तादना पीबीनबा मणिपुर लेंगाकना खनबियु मरम असिना डीए चादा अहुम पिरकपबु यानिंगदबा फोंदोक्तुना लाक्लिबा अक्टोबर 23 तगी 30 फाउबा लेंगाक के एम्प्लॉई सिंगना ब्लैक बैच थेपगी खोंगचंग चंगसिलगनी अमदी नवंबर 3 दगी मतम कक्तना लेंगाक के डिपार्टमेंट खुदिंगमक्ता एम्प्लॉई सिंगना पेन डाउन स्ट्राइक जंक्शन बदा अमतो ओइना वारेपनरे मरम असिना पेंशनर खुदिंगमक्ना मतेंग तौबियु हाइखे contract basis ta service to biri mayangi matang basana na aini yabu mong da moi regular ta na mong yimbiu loine na in the interim moi gi torop se masi hengat biu matang basana to biu hajabasi contract ki LDC ki torop 10950 gatang hoy minimum wages di hena ta na bibiri ba ada finance bi ai sina thokone ai ada sigum mayam se koina masi revise to biu na koina demand mayam ji pi na manipur sarkar da thajingare ado ngasi bawdo unanaba matam ji pirak tare ado masi mayam ji tabi rakabsina maram hoidana laiba October ki tang kuntaritagi ri kuncha bawse black base thetana saka gi thodo mayam chi da karmachari singi pen da bangai ta bu phongok na ba koi sem thajare aduga masida amoksu respond to bi rakagadi laiba November ki tang mari sidai da pen down strike se to ba idane koi ware si logjare जल जीवन मिशन की मरुमदा मियामदा नमथाक तौरंबगी वाकत ngasi su lakpa leptri ising fangdana leidiba thongju SC gi yumthong kaya ising pire haina web portal da thagalamle haina social activist Seram Nekena phongdorakle singzamai wang makhetri lekai da leiba mahaki yum da pangthokpa paugi mifam amada wafam ase phongdokladuna Seram Nikena hai जल जीवन मिशन की मखादा इसिंग फंगले हाइना वेब पोर्टल दा थागत लंबा थोंजु एसी की बेनिफिशियरी सिंगी ममिंग मथा मदी युमनाक न चिंगबा कया लेकाय दा लेतबा शासनबा कया यावरमले बासिखोंग ग्राम पंचायत की मनुंग चेने लेबा कोंगबा इरोंग बासिखोंग माइबम लेकाय मदी बासिखोंग पांथोइबी बाजार न कोनबा युमथोंग चमापन हुफुमंगा रोमदा मिशन असि की मखादा इसिंग फंगले हाइना वेब पोर्टल दा थागतलबसु मफम सिंग असिदा चतुन येंगलुबददी अपुनबा युमथोंग गी चादा यांखै हेना टेप वाटर फंगदना लेरंबा थेंगनकी तोरबान खेत्री लेकाई ग्राम पंचायत के मनुंग चेना लेबा युमथोंग लिसिंग अमगा हुफुतरा मापन की मनुंगदा युमथोंग चमापन कुंठा मापन रोमदी इसिंग फंगले हारिबा सिसु चादा यांखै दगी हेना इसिंग फंगदबगी मथक्ता बेनिफिशियरी सिंगी ममिंग मथा असि चादा मरफुदी लेकाई द लेतबा युमनाक अमदी मसक खंगदबा कया यावबना हारिबा वेब पोर्टल असि सासिनब अमनी हाइबदा हाइमन बथोकलोय मिशन असिगी मरुमदा मियाम द चाउना नमथाक तौरिबासी मियाम न ममुताना खंगबियु मरि लेनबा ऑथोरिटी सिंगनसु मतम चाने यिंगसिंदुना मिशन असि मपुंग फाना चथनब होनबियु हाइना सेराम निकेना मखाताना फोंदोके Basikung Gram Panchayat ki manungda total household 965 si music water tap phange ising pire hadna leirabane website ta khigi portal da janjir singi da loine thwe beneficiary mayam gi list ka loine thwe adu field da sangaga kumdar ga yengu matamda almost 50% of the area se ising supong phangamdre kongba irong Basikung da leiba ko Basikung Panthadi Bazaar sigi surrounding area amadi Basikung maimum lekai hairiba mafam ahum sida particularly ising amda phangde adu moi di beneficiary list ta hana already website ta yawga leiraba ngatani aduna sigum basing sida akoigi namthak tobiraga mayam si praja sing si kaimta khangdaba tawna tawba sigum ma authority ne tobibase masi am nungai jadabadagi aina mayam da phonduk chaning bani Torban Ketrilekai Gram Panchayat se khoi household 1074 leibani sidai sida Jal Jeevan Mission gi makhada ising phangne na leisi website ta publish tawbada 938 lei aduga he na ngai ibadi sigi 938 ki list sama beneficiary list sama phongi sidai sida almost 80% helamasu yai ko 80% di sida yawriba mingsing se lekai da leita ba ngak oi aduga sigi sima pura khoi gi fake list sama oire हौजिक पाउगी मरक थना तेम ब्रेक अमतंग लोमिनसे SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adum su yawiu
Akupa marolgidamak mobile number 7005-259-437 natraga 8974-209-157 da call tawbirakuna khangbiba yagani. Break itungda taram nokchari makhataba pau pizari. Naga sovereignty amasung nationalism gi mingda miot minei chathakiba amasung state asigi naga miyamda chawna minam khibagi damak NSCN IM gi luchingba thuingaleng muiwana naga miyamda lale haizagadabani haina lalholub jeliangrong United Front JDUF na taksilakli lona thingkraba lalholub JDUF ke information amasung publicity gi secretary Louis Gangmaina ngarang thadora kiba cherolamada TH muiwana chahi kaya gi matungda tha asigi tang kuni thoida mahaki pokna famlamdam Okrul district ke somdal khulda lakani hairi basi naga miyamda minamba lakpani haina lawi mission amagi damak mahak na chahi kaya gi mamangdagi mayum thadoktuna chatkhraga naga miyamda achauwa asa amadi manglan ama piramki adubo naga sing maru oina jeliangrong miyamna ngasi fawbo madugi chapchaba mahi fangma ngamdri kadigumba amata yauduna TH muiwana Okrul amasung senapati da lakna batawri cherola sina makha taraduna atamna target tawduna miyoi kaya hat kiba thodok singda twingaleng muibagi chawraba khut yawi masida natana naga miyam gi marakta amaga hanabagi maru hunkiba misak amasuni kumjali singa machamapan marifu gi January gi tang kuntra matoida National Socialist Council of Nagaland NSCN semduna Naga National Council NNC gi institution gi mayok te lekhiba amadi Chathakiba thawong kayagi damak TH muiwana naga miyam da lale haijagadabani asigumba thawong sing asi China da mahaki guru sing dagi tamlakhibani NSCN IM gi naga socialism gi wakhalon asi khulai pairaga hingsa tawba amadi naga masel gi marakta amaga hatna hanbagi thawong singna mapung oiri adubu JDUFT Ranima Guiding Liugi Luching Makada Indian Union gi manung da tokhaiba Jeliangrong homeland amagi damak top political aspiration leizabalupni Jeliangrong miyam gi political aspiration asibo NSCN IM gi luching basingna kaidonungda yaning balektri masigi ona taina bada NSCN IM na Jeliangrong gi lamda kem sing sajenduna makoi gi authority amasung control lehanna bokanna honari masida natana National Highway amasung Trans Asian Railways tagi illegal tax sing suk khongatli maramaduna TH muivagi somdal khongcharasi naga nationalism bo miyam da lana uhanduna miyam bo apang basi na ba khongchatni pokchel pikpa maha ki political ambition adu naga sovereignty gi mingda makha chathana bo honabani lisingani tara manga da NSCN IM na center ka framework agreement khudek pina krabasu ngasi fawba mapung faba waroishuna mapurak pangamdri maramaduna NSCN IM gi asigumba aron ba agenda amasung political propaganda sing asidagi Jeliangrong miyam na checksina lebiu haide Thobal district ke Hairog Assembly constituency gi manung chana leiba Pechi khulgi amata ngairaba water supply scheme gi thabakta court na athingba thamliba si miyam gi yengduna lawthok piu amadi chakau bu mamangda miyam da ising fanghan biu haina khunja sing na khongjang sangsinduna marilena ba authority gi pungning chingsilakle wakat mifam famduna changsin khiba khongjang aduda sarukya khiba H Parasuram kauba khunja amana phongdorakpada Pechi khulgi konai pamda leiriba water supply gi mafam asida court na athingba thamliba asi miyam gi awaba ubiduna matam pumbagi oina loktoktuna ningo chakoba nangnaba ising thabiu khulasi gi oina di water supply scheme asinatana atai ising fangpham leite hana khulasida hand pump ani leramba adusu amata yakidre haiki maira paibi ima amana sumiyoi bana hingbada mai ising nushit haina ribani khulasida pat turel pukri ama leite maramaduna athubada athingbat lokthopiduna ising thabiu haike Parza miyam gi awaba asi ingbiduna ko na thamliba thingba asi lokthokpiu maramdi airiba khul asida leiriba water supply asina parza miyam gi piduna ising chanagadoribani maramdi asina tanadi ising chabagi pambai amata leite helpam ani lemba adusu helpam punamak khul asida yadre asiju sarkar ni ingjabidre maram aduna airiba water supply asi thuba matamda athingba si lokthokpiu haina khul amadi maya paibigi maikaidagi press ki mateng loduna miyam gi mafamda thanganjari mioi bana hingi bije mai ising nungsit noi si yaudaba yade aduna thingiba mido thingbiganu thadokpirau
ESI Textbook of Endocrinology Hairiba Lairiga Sida Regional Institute of Medical Sciences RIMS Infhal gi Department of Medicine gi DM Endocrinology Professor Salam Ranavir Nalibak asigi awang nong poklam damdagi amata ngairaba aiba ama oina yawrakpada RIMS Infhal gi maikaidagi kai khumna boot pagaloina na thagat pafongdorakli RIMS Infhal gi cherolamada leibak asida leiriba endocrinologist singi apunba body ama oiriba Endocrine Society of India ESI asina India specific in the epidemiological pattern, population diversity amasung unique patient characteristic singi matungina ningthina yengsilaba matungda clinical practice guidelines sing amasung manual sing chang naina fongli khwaidagi kon boina ESI na leibak asida leiriba endocrinologist singi thaudang sing uthokladuna volume ani ki oiba lairik amasu fongkre hairi Professor Salam Ranavirna ESI Textbook of Endocrinology ki aiba singi marakta awang nong poklamdamdagi amata ngairaba aiba ama oina yawrakpa asina lam asida mahaki haisingba amadi kathokpa adu masak khangbibani haina lawbi haire Ningol Chakau bagi kumhai na lakpada Manipur da khundamina riba furup masel gi marakta ing tappa nungsi chanaba wata padaba amadi chakhot palamdama mapuraknaba purakpa oirasanu haina coalition against drug and alcohol kadana miyamda yaifa pauchil pirakli hiramasi matangda kadagi information and publicity secretary na thadorakpa cherolamana hai ningol chakau bagi asing mamasagadu gi ona tainabada ngasidi khudol pot hidanaba masung ake amogi lamjelamadi laira ina khunba ani gi khenaba masak uhonba manba mongda chatharakli ningol singda tamliba khudol pot sing asi iramdamda sem sabagi potchak ki mahutta miramdagi usilakpa potlam signa pamnabugum tarokliba asi semdokpagi matam oire amaromda ningol chakau bamati atai harau kumhai singi khudong chaba Lauraga dukan family bamadi atai lalol itik tawriba miyoi singna pot ki mamal wangna yonbagi thawong tawbiganu ningol chakau bagi kumhai ase pangthokle haiduna hausik Manipur da lan leitre mahausagi fibam hanjile haina lobudi yaroi loinana ningol chakau bagi mingda awaba amadi nungaitaba phongdok poina mayai kabani sa season aduna senglaba thawramasi masak thihan bagi thabak tawbiganu haina cherolosina makhatana appeal tawrakli Lakliba tangkulhumdoi da pangthokadoriba Manipur gi achaubu kumhai ningol chakauba nangnaba mayai lambi da leiriba pothole sing main bagi thabak haukre adubu housing semjiliba thabak ki progress asinadi ningol chakauba mamangda loigani haibadi ngamdri haina mayai lambi apunba lufke secretary Salam Bijoina fongdorakle magda makha taraduna haukiba tang 13 tagi mayai lambi apunba lupna hau Kaukiba General Strike na maram moiraga tang 19 da Imphal West ki DC ki office da mayang lambam Rajkumar na chair lauduna PWD gi engineering contractor amadi mayai lambi apun balup ki thomi Singapore na phaminaduna mayai lambi asigi mayamna chatnaba yanaba lambi asigi pothole sing main ba amadi wahing mum lekai dagi kakching lamkhai fawba afaba lambi ama ohenaba reconstruction tauba haina yana khibadagi matam kaktaba General Strike adu handokibani haike ay lambi asi waheng lekai dagina kangching lamkhai phawda akoi reconstruction tawgina yamna motorable oiba akoi gi gari fajana thawba yaba lambi ama semnabagi center dagi sanction torpagi si akoi gi lagiba Wednesday misida soidana torp lagin haibagi thadaba pibira pagalmina lambi ala si semba haunabagi amakta akoi pochai thadaba haudinga gi akoi balasi khongjanji hangdotaba haiba Kongjang kisangkan jabani hoji wajai thada bagi ayawa pibira pagalena na ofam sida thada bire adi thabak asi ngasina raw material thada ba luaru matungda hayeng nongam badagi di leptana bagi thabak asi makhata dum sudagani habagi thada ba pibira badagi maya lambi asi akogi ajana semjin view haiduna sangjang giba lambi timbagi kongjang ase akoi handok sere aduna akoi media gi mafamda nakthuk sari Hiyangai ginini panba ningol chakau numit na lakpada iramdam yauna malim gi tungan mafamda laikraba maitai ningol singda Southeast Asia Cultural Organization Sikona yaifa pausel pirakpagaloina na nupiga mari lena bawathok sing tungda thoktaba oirasanu haiba wafamsu miyamda thamlakli iramasi matangda Siko gi publicity secretary na thadorakpa cherolamana hai hauzik oiriba khunai asigi punsirol da maitai oiba sing setna khainaraktuna Noma gi masing hantarakpa amadi nakalamaromda
Maitai Ningol Singhi Punsiroldana Tahaidaba Thodo Kaya Thoraktuna Makoki Punsi Mahinda Tangdulai Taraktaba Kaya Asi Yenglubo Taragadi Ningol Chakobuki Kumaya say social cultural da Yamna Wahan Tokleba Amadi Hakjin Lobo Yaba Thoram Amani Kumaya si Aranwa Maikai the Budana Mabung Mopwasing na Kudol Pot Pibada Hidana Bamadi Matik na Batobiganu Amarom da Poche Yolibasing na Ningol Chakobagi Mingda Hena Kudong Chabalo Biganu Haina Suchirolasina Kanghalakle Selin Digital Amadi Bahujana Sahitya Academy Manipur State na Ningol Chakobu Kumhaiga Marilena na tha asigi tang kunithoi fauba Patchoi Part 3 da pangthokadaba Ningol Kaithel haiba Manipur gi entrepreneur mangana sinba pop-up sale da sarugyariba entrepreneur singda BSc Amadi Selin Digital gi official singna hakthengna na chatuna pukning thagutkrei Singzamai Pisum How Ground the Labor Multi Sports Complex as a Thariba Hanba CYLC Grassroots Under 11 Boys Football Tournament 2025 Loishin Kibagaloinana Atia Football School and BCA Takil Khongbalna Team Champion Oikre Chingamathak Youth Learners Club CYLC Singzamai Chingamathak na Sinduna Tongan ba Team Tarataruk na Group Marida Saruk Yaraga Pangthokiba tournament asigi final match ta Atia Football School and BCA Takil Khongbalna Kaising FA Kaisam Thongbo Panchal Amasino the Mighty Piduna Champion Trophy gi mapu oikibani match adu the animak ke maikai dagi ahanba half ke apiba matam loiba fawbada Panchal amata chanaba ngamdana lengna ke ani subas half sanakibada Atia FA gi sanaroi nongmaithe Michael na match ki kontra humdoi suba minute chankiba amata ngairaba Panchal adu na mai pakhan ki Tournament aduda Kaising FA Kaisam Thonggi Sanaroi Wycombe Peter Amadi Mohammed Afsar na mathang sitna Best Player Amadi Best Goalkeeper loina na Atia Football School gi Sanaroi Nongmaithe Michael na top scorer gi manafangki Team Champion oikiba Atia Football School Amadi Team Runner up tahawkiba Kaising FA loina na akhanaba award fangkiba Sanaroi singda Cash Award Trophy Medal Amadi Certificate sing PK Board of Control for Cricket in India gi makhada Union Territory Cricket Association Chandigarh na sinduna thasi gi mapanda ki hauduna Chandigarh da leiba tongan ba cricket ground ahumda pangthora Vinu Mankar Trophy 2025-26 ta Team Champion oirakraba Manipur Cricket Team haraute amna okre ngasi Imphal gi Virtiken President International Airport amai park pangamlakraba Manipur gi chahi 18 makhagi nupa macha team aduda sarugya akiba sanaroi amadi official singbu Manipur Cricket Association MNCA gi maruoiba thomi sing amadi miyam na haraute amna oktuna pukning thawatki Manipur team adubu taramna okpa aduda MNCA gi Vice President Lairenjam Gitranjan na phongdorak kibada Vinu Mankar Trophy Under 19 Men's Plate Group ta Manipur Cricket Team na ahanbo oina Team Champion oirakpasi Manipur gi puariam oihoragani Magna makha taraduna Manipur Cricket Team asibu matam kuina game tawduna thambagi mahina trophy asigi mapu oiba ngamlakhibani team asibu luching supporting staff coach amadi manager singna sanaroi singa fazana loina duna thama hena game tawkibaduna ngasi state asigi lemchiningai oreba mingchat purak ngamlakhibani panbayai Vinu Mankar Trophy adugi final match sanakibada Manipur na Sikimbu yamna lakchana run chani supna manga da thoiduna champion oiba ngamki trophy edu da Manipur team na apun league match manga sanakibagi manungda Arunachal Pradesh Meghalaya Mizoram amadi Nagaland team singbu maithiba piramki masiga loina na marisuba league match anakiba matamda Sikkim gi makutta Manipur na wicket ni panda maithiba nanghokibani Akoina Vinu Mankar under 19 plate group ki champion ora ko se si se history ema oira bane ahan bane team se kuina akoi game toraga thamme adugi result su male ngasi phangi base aduga makha ta badasu akoi sumaina dum hujik mapan dasu koji ranji team senior team lairi under 23 gi su team mapan da sanari under 19 lupin cha gi su hujik horani moi dasu same result phangba mai pa ko oiba ngamdo oijage koida quality pitch se leitabani na akoi even mapan da bo kharaga moi numit tara ngani kunimuk game tawna ba so nubaina plan tawzari cricket under 19 gi sanarobda player am kai fazana aduki matik hai thoi sin thoi ba player nga tani gi under 19 gi naki chandigarh gi tour sida makhata ba MNC na under 23 gi ranji gi support sumain tawbi ba matung su tawbi ne khanjai yam nongai Manipur gi na participate taw chale tagi final su ka ba ngambore ade khoi team effort su yam phajai department ama da dum phajana performance pinaraga
फाइनल बाउती लौबा ngame Houzik amuk state asida ngasigi oikiba ay ngasagi pau pizari ICAR Regional Central Imphal patagi fangba report ki matungina ngasi state asida khwaidagi sabagi chang Celsius degree kunmapan oiki aduga khwaidagi bagi chang na Celsius degree 18 ni Nusit yauba ising manilgi chang na yukta chada marifu humdoi aduga nungthildana chada humdoi ni Houzik aroi bada maroi ba pausing amuka hana pizari Manipur da tung koi na chanaga da batang dulay tabagi fibam purak na bukanabada. Mipum kuding magna chobo thawdang lawfam thoi hai na Manipur ke Governor Ajay Kumar Bhala na fongrokre. High Command na yanaba chalamba party sing na tawramba thabak sing miyam na khanglabani asigumba changyeng loi khraba party sing miyam na para tambiba mathau tare hai na Maheshwar Thaunauzam na haire. Amasung lengak ki thabak tawba amadi pensioner singi DA amadi DR chada ahum happy hairiba order asida penadabadagi employee sing khongjang sangsinaba sem sakre Matang asida bulletin asilo jare Manipur miyam gi punsida khwaidagi hena maru oiba state asigi lebak asigi amadi malem gi oiba I pausing gi damak SKTV news room meeting taduna lebiu pumna mopo amuka hana kurumjari